मयामु सनामिसेना तरामुक्सरी ngasi video se telegram gi khutang da hangbirak pa wahang amage pakhum pizaba oina video se semjabani mayam punna ming tamina se hangi ba wahang ase asumna hangbiri stock market se haina ba hona ba matam kyam kuine lawgadage stock market gi paisa tan ba hona ba da matam kyam kuine sangadage yamna kuine sangada boragadi hiram masida khong taningde yamna short period ta paisa tan ba yaba oiragadi hiram masi phajana mamutana khangningi haidana telegram gi khuthang da hangbirak po wahang asigi pakum pizaboina video si semjabani sanami sengi oiba wakhalon khara mayam da share tawjage stock market ta nauna khongdara pa myoi sina khangmada kana gadaba khara mayam da share tawjage stock market si yamna laiba maung da paisa tan ba yaba famina urakpa plus stock market ki maram dai numit mangani tarani training salure stock market te ai paisa talagani haina sang matamda mind psychology ki saruk se walamba taragadi paisa mangba yabai sang se aduki mati yamna wangna lei kari maram gi no haiba matamda mamang gi video da hairi se mind psychology na 90% ni aduga lemhori ba 10% lasina akoina seasonary ba indicator candle chart pattern asina 10% ni haibani soige sarwasida mamang da hangkri wang adugi pakhum pizage stock market ki maram da buy sell tawba support resistance masak khangba indicator masak khangba pattern masak khangbadi tha amani da imapung phana haigibi yai aduda hairiba sar odu kari 10% dudang lemhori ba 90% dudi wat pana maram oiraga stock market da khong tarabu matam da paisa mangbadana saru oigani stock market ki damak matam kai thopanga moiduba karigumba matam kai thoru taragana aigi hiram thabak singda solakpa taragadi stock market da khut thabirugunu stock market da khut tharabu matamda aduda mangdaba paisa da songe sakhatpa yaba thaba amada sizanabiyu maduna kwaidagi afaba khongtha ama oigani stock market si mi myam sanai aisu sanaraga paisa talage mi myam su sidagi paisa pangtanda tanai haina khanbadu masi tawbiganu stock market si yamna sauba yamna luba mafam amani haina sanam sengge saidagi thamjage karigumba khangmu khangagadi yamna laina paisa tangani karigumba khangmu khangudar taragadi aigi demat account de yawriba paisa khudimak zero ongani last point da hari se short period ta paisa tanba yagadra stock market ta gi haibani karigi yaroi yani yaba matamda karigumba kharadi sangi ahambada knowledge til laitana stock market ta paisa tange hai taragadi lairamiba paisa khudimak zero ongani knowledge to leiba taragadi knowledge aduna paisa ormadi yamna laigani knowledge to solai leitana stock market sanuruba taragadi stock market ta tuition fee thiba tagani thiriba tuition fee aduna ai stock market haigwadra haibasu hairoi stock market panba matamda mihun thon chengkhatpa aki akhang nang manatana upai leiroi masina maram orega akoini stock market se khong tadringai stock market ki maramda khong thangjan lagi hai taragadi stock market se mamut tana khangaba matungda khong thangjan ba sina kwaidagi afaba khong thang ama oigani haina sanami seng sagitagi thamjage afaba thabam tawna honaba matamda matam sangani phattaba thabam tawna honaba matamda di matam sangoi stock market asu stock market da success oinana ba paisa tan ba ngamna ba honarakpa matamda matam aduki mati yamna sangani stock market da sungang khangdana sungai haitana paisa se mangasu yai hai taragadi adum hayeng dagi ai stock sanaba hawbada kisum kai ba leite masidi myamna choice tawbiyo ngasi gi matang saida losenjage mathangi video da mayam punnamu unnaminase mayambu amuka hana sanamisena khurumjare